खुरुमजरी मैम ngasi video sidi first post the public torokpa report amata mayang mafam da share tawjarongge screen asida uriba screenshot asida hariba report asi Russia na US dollar 4 billion gi oigedaba India made defense equipment sing leire amadi masi Indian rupee sizinaraga leibani su hairi masida karigumba aranba amasu yaudi maramdi aikoina loina khangnaraba wafamni India na Russia dagi thau lei haiba ase amadi wafam asigi matangda India da constant pressure amasu leiribani India gi foreign minister S Jaishankar nasu wafam asi defense tawduna lakhibani adubu US ki local media amadi western countries singnadi India na Russia dagi thau leibagi wafam asida target tawduna leiribani haibadi Russia da economic sanction asi thamduna leiribani aduna India na Russia dagi US dollar sizinaraga thau leiba habase yadi mayamnasu wafam asi ningsingbiu aduna Rupee amadi ruble gi arrangement asi India amadi Russia ani gi marakta semkhibani masibu fazana work tawnabagi damak country ani gi marakta bostro account amamam hangnaki India na Russia dagi pot kaya marum ama import tawri weapon system oil fertilizer natragana chemical na chungba kaya amsu yauri nakana madana India dagi Russia na pot leiba habasidi yamde maramasina country ani gi marakta tawnariba trade asida imbalance laki aduna Indian rupee kaya ama Russia gi bostro account da paiduna leire hairiba report asi mindasu asumna palli Russia na Indian rupee paisinuna leiriba asi sizina fam khangdre hairi aduga chapmanaba post asi first post ta palli ba asina Russia da Indian rupee US dollar 8 billion mukki changda leire masidagi 50% di Russia na haukiba tha taru asida sizina kre hairi masida first post na magically azum tawriba asina Russia na sizinariba weapon system asi leirakpani hairi masi ngasai ahan mata panjakhiba aduni masida first post na publish tawrokliba article asi asoiba oiramba yabagi chance yamna wangi oiba yaba chance amana article asi iriba miyoy asi geopolitical fazana understand tawdaba mi oiramba natragana miyoy asi conversation tawba matamda yarokpa joke adubu joke ni haina khanma ngamdaba miyoy adu oiramba ya hawjikti paw asi multiple reference source ama oire aduga article asi bu pathokliba miyoy singna miyamda uhalliba asi India amadi China na Russia da weapon system supply tawre amadi masi sizinaraga Russia na innocent oiba Ukrainian kaya ama hatli haina uhalli report asida palliba asi 2023 da India na Russia da export tawkiba senfam asi US dollar 4.6 billion oi haiki adubu matam maduda India na Russia dagi import tawkiba senfam asidi US dollar 60.6 billion ki senfam ni mayamnasu hena khangliba aduni hojik Russia asi atopa country singa maria fava habadudi oide Russia na pot leibabu oirabasu madu China amadi India dagi oigedoriban Russia asi practically machineries auto parts amadi engineering gi oiba pochai kayada India da depend tawribani aduna Russia na tha tarukta US dollar 4 billion crest tawba habasidi pangluluba wafam natte India na defense system export tawbagi kana basu leite maramdi aikoigi defense system asi mayamnasu hena khanglibaduni Indian version T90 tank amadi Su-30 asidi completely different oikre hoi AK-203 asibudi India da sajaba haure tawbatabu masi aikoigi requirement adu fawba fulfill tawba ngamdribani aduna marup mayam asigumba traffic generate tawna bo honariba aranba article singasibu thajabiganu losilakpa asida mayam gi namak interesting oiraba amadi informative oiraba video kya ama puduna lakpada thawai happy boina channel sibu support to biram